First of all, the EPAC TV News welcomes everyone. 이싱 탁구가 강하다와 양나 색도에 놓여봐 와콜론 사 시나가 양나 티거리 이나 오토라이즈 도기 아한도와이다 EGC 파타리엔다 EGC 아야바 야우드나 남푸다 와터 서플라이 컨스트럭션 토실 락파 라이바 티르니 모진 콘고타 라이바 파타리엔 아시 프로퍼 디마르케이션 토라가 아시엠바 람카이 쿠토 Lagi matun khatada miyam ising thaknaba water supply construction tawbagi matanga oithokpa yaba lambi sing puthoklaga praja gi apamba thunghannaba khotnaba haina lenare resolution number 2 da vested interest miyol kharagi fataba hawinsingi jamjaraba laikai adugi miyoi nupi angangsing lana lamjing laga April ki tantra through 2025 ta SDC ki timna demarcation la pada tawhandana halhan kiba adugu nifam adla tantem tawki ahum sore miyam ki Dusimbani hana laiba leadership asina miyam ki khabak tawbada thamoi seba watpadari miyoi kharana EGC nunche tihan rama khorna bada thokhai daba wathok ase khun asida thokhanani hujik matter ase court laikhre achumbo wayel ama lakcherani awabadi athu bada ising khalpa Panghandaba sini makata EGC na oithokpa yaba lambi sing thijaraga makata na praja singi khawramba kokhanaba khonajagani ising ki tarka oiba praja singna seranna chapi dalaba amadi concern authority natraga court na pirakpa demarcation ki process ta cooperation PB Nara High School Asuna Masiki Medina City Wai Samarana Lore Adura Akuri Amata Naiwa EGC Pandamki Demarcation Tawaki Matum Khatara Mahatawa Ishingi Oyo Kali Praja Ishin Nabiyawa Yakawa Ayado Madu Neptopa Ayase EGC Amatanayo Pandamni Demarcation Natana Kali Kumba Porto Yadi Ayase Mashikana Una Adum Happy Demarcation Si Tawrabasu Mahasangani EGC Si Batanam Yadi Haiva Adukumba Miyoi Kalukari Wakalo Labo Badaki Prajayam Education Si Haiva Asi Hajaraga EGC na miyambo masigi minimum masila makumha yubi damata EGC maitei amukta suhana kadachari si haina EGC maitei objenjari aijini ko warola sida aheba aswe bewa mosunga yagani aina tamjari miyam makki apamani moijinga demarcation gi wafan dukhatani chawallam pigadorimno kayam yamna taka. Hello everyone, it is EPAC TV News, a news networking channel dedicated to the cause of human rights.